ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯜꯗ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯃꯈꯣꯏ ꯑꯅꯤꯇ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯇꯔꯛ ꯂꯩꯖꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯦ ꯍꯥꯏꯗꯨꯅ ꯁꯨꯕ ꯅꯣꯝꯕꯗ ꯅꯨꯄꯥ ꯃꯁꯤꯟ ꯅꯨꯄꯤ ꯃꯁꯤꯟ ꯍꯥꯏꯕ ꯈꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯕ ꯇꯟꯗꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯗꯣꯏꯁꯅꯥ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯖꯅ, ꯍꯥꯏ ꯊꯥꯗꯣꯏꯁꯅꯥ, ꯅꯪꯕꯨ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕ ꯀꯥꯎꯔꯕꯔꯣ? ꯊꯥꯗꯣꯏꯁꯅꯥꯅ, ꯀꯥꯎꯗꯦꯗ ꯏꯅꯦꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ꯫ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯥꯎꯔꯕꯣꯏ ꯈꯜꯂꯨꯔꯦꯅꯦ꯫ ꯌꯦꯡꯉꯨꯅꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯆꯠꯅꯒꯦ? ꯏꯅꯦ, ꯃꯣꯏꯅ ꯆꯠꯅꯗ꯭ꯔꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤ ꯆꯠꯇ꯭ꯔꯗꯤ ꯏꯃꯥꯏꯆꯥꯗꯤ ꯆꯔꯥ ꯍꯦꯟꯗꯧꯔꯤ꯫ ꯏꯃꯥꯏꯆꯥꯅ ꯆꯔꯥ ꯍꯦꯟꯕꯗ ꯈꯨꯜ ꯂꯩꯀꯥꯏꯅ ꯆꯔꯥ ꯃꯃꯤꯟꯕꯤꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯂꯩꯁꯥꯕꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯂꯒ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯂꯤꯕꯁꯦ꯫ ꯁꯤꯖ ꯊꯥꯗꯣꯏꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯠꯅꯕꯤ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯁꯦꯝꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ꯫ ꯑꯗꯨꯅ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯂꯝꯖꯥꯎ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕꯗ ꯑꯊꯤꯡꯕ ꯂꯩꯇꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯅꯧꯅ ꯁꯦꯝꯅ ꯂꯣꯏꯔꯦꯗ꯫ ꯊꯝꯕꯥꯜꯅ, ꯏꯆꯦ, ꯑꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯣꯟꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯆꯠꯅꯕꯤ ꯑꯗꯨꯗꯤ ꯀꯅꯥꯅꯕꯨ ꯏꯟꯕꯤꯅꯤ? ꯑꯗꯨꯕꯨꯅꯦ, ꯀꯅꯥꯒꯤ ꯃꯔꯜ ꯂꯩꯕ ꯑꯃꯅ ꯍꯦꯛ ꯇꯧꯔꯨꯔꯗꯤ ꯃꯥꯟꯅꯕ ꯀꯤꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯇꯣꯔꯤꯕꯅꯤ꯫ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯅ, ꯑꯗꯨꯕꯨꯗꯤ ꯑꯆꯨꯝꯕ ꯋꯥꯅꯤ꯫ ꯑꯇꯣꯟꯕꯗ ꯍꯦꯛꯇ ꯅꯦꯠꯊꯕ, ꯑꯀꯟꯕꯗ ꯅꯣꯂꯨꯛꯅ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯗꯨꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡ ꯂꯩꯉꯣꯏ ꯈꯣꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯂꯦꯟꯒꯤꯗ ꯊꯕꯛ ꯁꯨꯕ ꯑꯃꯨꯖꯥꯎꯗꯨ ꯊꯦꯂꯥ ꯑꯃ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯃꯁꯤꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯈꯣꯡꯅꯦꯝꯕ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯈꯨꯜꯁꯤꯗ ꯃꯈꯣꯏꯒꯤ ꯃꯄꯨ ꯇꯥ ꯇꯣꯂꯦꯟꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏꯁꯨ ꯂꯧꯕꯤꯅꯕ ꯂꯩꯇꯦ ꯈꯪꯗꯅ ꯃꯁꯤꯗ ꯃꯥꯅ ꯁꯦꯜꯁꯤ ꯇꯥꯅꯕꯇꯅꯤ ꯍꯣꯠꯅꯗꯧꯔꯤꯕꯁꯤ꯫ ꯁꯤꯖꯅ, ꯕꯦꯝꯃ, ꯑꯗꯨꯕꯨꯗꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯃꯄꯨꯗꯒꯤ ꯃꯅꯥꯏꯅ ꯍꯦꯟꯅ ꯆꯥꯎꯋꯤ ꯍꯥꯏꯗꯨꯅꯤ꯫ ꯇꯥ ꯇꯣꯂꯦꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇꯅꯕꯨ ꯉꯥꯡꯅꯕ ꯈꯔ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯁꯤꯒꯅꯦ ꯉꯥꯡꯅꯕꯁꯤꯗꯤꯕꯀꯣ꯫ ꯌꯥꯔꯦ ꯕꯦꯝꯃ, ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯨꯖꯥꯎꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯏꯅꯦꯝ ꯅꯦꯝꯈꯩ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯒ ꯆꯥꯅꯩ ꯆꯥꯅꯗꯦ ꯈꯪꯗ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨ ꯍꯟꯅ ꯌꯦꯡꯗ ꯊꯥꯗꯣꯏꯁꯅꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯥꯗꯣꯏ, ꯅꯪꯒꯤ ꯅꯨꯡ ꯂꯩꯉꯣꯏꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯂꯒꯦ? ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦꯗꯅ꯫ ꯊꯥꯗꯣꯏꯁꯅꯥꯗꯤ ꯑꯃꯨꯖꯥꯎꯕꯨ ꯀꯌꯥ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯍꯩ ꯍꯩꯅꯗꯅ, ꯇꯥꯃꯨꯖꯥꯎ, ꯑꯩꯒꯤꯗꯤ ꯌꯥꯝꯗ꯭ꯔꯤꯗ, ꯑꯇꯣꯞꯄꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯃꯨꯖꯥꯎ ꯊꯥꯗꯣꯏꯁꯅꯥꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯤꯗꯨ ꯊꯧꯁꯥꯗ ꯑꯅꯝ ꯀꯟꯕ ꯃꯇꯧꯗ, ꯌꯥꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯁꯦꯜ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯖ ꯈꯧꯗꯦꯝꯗꯨꯅ, ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥ, ꯅꯕꯨꯡꯅ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯔꯤꯗꯣ ꯂꯧꯁꯤꯜꯂꯨꯅꯦꯍꯦ꯫ ꯅꯅꯦ ꯍꯣꯏꯗꯤ ꯁꯦꯜꯕꯨ ꯄꯤꯅꯤ ꯍꯥꯏꯔꯗꯤꯅꯦ ꯄꯤꯔꯒꯦ ꯁꯤꯗ ꯂꯩꯔꯕꯅꯤ꯫ ꯊꯝꯕꯥꯜꯅ, ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯄꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯅꯦ꯫ ꯑꯃꯨꯖꯥꯎ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯞ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯏꯅꯦ ꯑꯅꯤꯁꯤꯗꯤꯕ, ꯏꯅꯦ ꯍꯣꯏꯒꯤꯁꯨ ꯂꯧꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕꯁꯤꯗ꯫ ꯁꯤꯖꯅ, ꯍꯣꯏꯗ, ꯏꯅꯦ ꯍꯣꯏꯅ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯦꯛꯂꯤꯕ ꯅꯨꯡ ꯂꯩꯉꯣꯏꯁꯦ ꯏꯌꯥꯅꯇꯅ ꯈꯨꯜꯁꯤꯗ ꯂꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯏꯌꯥꯅ ꯂꯧꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯈꯨꯜ ꯇꯥꯅ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯗꯧꯔꯤꯕꯅꯤ꯫ ꯏꯅꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯃꯄꯨꯅ ꯑꯗꯨꯛ ꯇꯧ ꯍꯥꯏꯕꯗꯨ ꯈꯛ ꯑꯩꯅ ꯇꯧꯖꯕꯅꯤ꯫ ꯊꯝꯕꯥꯜꯅ,
ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯂꯧꯕ ꯂꯧꯗꯕ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯌꯥꯅꯕ ꯆꯠꯄ ꯍꯥꯏꯁꯤꯁꯨ ꯃꯊꯧ ꯇꯥꯔꯤꯕꯅꯤꯗꯣ ꯑꯃꯨꯖꯥꯎ ꯊꯝꯕꯥꯜꯅ ꯈꯔ ꯊꯥꯒꯠꯁꯤꯟꯅꯕ ꯑꯗꯨꯗ ꯃꯊꯣꯏ ꯀꯥꯗꯨꯅ ꯅꯣꯛꯈꯤ ꯑꯗꯨꯒꯤꯕꯨꯗꯤ ꯈꯨꯔꯥꯇꯣꯟꯗ ꯑꯩꯅ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯂꯧꯔꯔꯣꯏ ꯍꯥꯏꯕꯗ ꯐꯦ ꯂꯧꯗꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯇꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇ ꯊꯥꯒꯠꯂ ꯍꯔꯥꯎꯕ ꯃꯤꯁꯛꯅꯤ ꯈꯪꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯅ ꯑꯃꯨꯛ ꯑꯃꯨꯖꯥꯎꯕꯨ ꯄꯪꯊꯥꯗ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯤꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯗꯤ ꯌꯥꯎꯔꯝꯗꯦ ꯃꯇꯧꯗꯨꯗ ꯁꯤꯖꯂꯣꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯅꯥꯄꯗ ꯄꯦꯃꯥ ꯅꯪꯕꯨ ꯊꯥꯒꯠꯂꯒ ꯍꯔꯥꯎꯕ ꯑꯃꯨꯖꯥꯎꯁꯦ ꯈꯔ ꯊꯥꯒꯠꯁꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯅꯦ ꯑꯩ ꯑꯃꯨꯖꯥꯎꯁꯦ ꯀꯌꯥ ꯍꯩꯅꯗꯦꯗ ꯁꯤꯖ ꯊꯥꯗꯣꯏꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯠꯇꯨ ꯉꯥ ꯐꯥꯔꯛꯄꯗꯒꯤ ꯊꯥꯗꯣꯏꯁꯅꯥꯁꯨ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯇꯣꯛꯂꯒ ꯏꯟ ꯆꯤꯡꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯗꯣꯏꯁꯅꯥꯗꯨ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗ ꯄꯥꯠꯇ ꯏꯟ ꯆꯤꯡꯕꯅꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯄꯥꯠ ꯃꯄꯥꯜꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯅꯦ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯇꯝꯅꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁꯤ ꯈꯟꯅ ꯊꯥꯗꯣꯏꯁꯅꯥ ꯄꯥꯠ ꯃꯄꯥꯜꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯀꯥꯏꯅ ꯊꯪꯗ ꯅꯦꯝꯇꯛꯅ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯔꯛꯇ ꯅꯤꯡꯊꯥꯅ ꯑꯉꯥꯡ ꯑꯃ ꯌꯣꯝꯁꯤꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯏꯁ ꯑꯁꯤꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤꯅꯦ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕ ꯅꯥꯔꯛ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯃꯥꯜꯂꯤ ꯑꯁꯤ ꯈꯟꯅ ꯊꯥꯗꯣꯏꯁꯅꯥ ꯑꯉꯥꯡ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯡ ꯀꯥꯟꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯊꯥꯗꯣꯏꯁꯅꯥꯅ ꯀꯞꯀꯅꯨꯁꯤ ꯇꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯊꯦꯝꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯗ ꯃꯌꯨꯝꯗ ꯄꯨꯔꯒꯦ ꯈꯟꯅ ꯏꯟ ꯆꯤꯡꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯕꯦꯃꯥ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯏꯃꯥ ꯀꯩꯅꯣꯅꯦ ꯀꯅꯥꯒꯤꯅꯣꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯉꯥꯡꯁꯦ ꯅꯥꯔꯛꯇ ꯍꯨꯟꯗꯣꯛꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯕꯨꯛ ꯂꯥꯝꯂ ꯃꯥꯜꯂꯤ ꯌꯥꯝꯅ ꯀꯞꯄꯤ ꯑꯁꯤ ꯑꯃꯨꯛꯇ ꯄꯝꯂꯝꯃꯣ ꯑꯩ ꯃꯥꯅ ꯊꯛꯅꯕ ꯆꯐꯨꯗꯒꯤ ꯆꯥꯛꯇꯣ ꯆꯅꯥꯡ ꯇꯥꯅꯕ ꯑꯃꯨꯛꯇ ꯁꯦꯝꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯉꯥꯡꯗꯨ ꯃꯃꯥꯗ ꯁꯤꯟꯅꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯤ ꯉꯛꯅ ꯑꯉꯥꯡꯗꯨ ꯃꯆꯥꯅꯨꯄꯤꯅ ꯄꯤꯁꯤꯜꯂꯝꯕ ꯑꯗꯨꯗ ꯄꯝꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯕ ꯂꯦꯞꯂꯝꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ ꯑꯁꯣꯝꯗꯅ ꯈꯨꯜꯗꯨꯒꯤ ꯈꯨꯟꯆꯤꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤꯗ ꯊꯥꯕꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥꯏꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩ ꯏꯆꯥꯗꯣ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯅꯣ ꯊꯥꯕꯂꯩꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯅ ꯏꯃꯥꯅ ꯑꯉꯥꯡꯗꯣ ꯄꯥꯠꯇ ꯍꯨꯟꯗꯣꯛꯂꯝꯂꯦꯅꯦ ꯏꯃꯥ ꯅꯪꯁꯨ ꯃꯃꯥꯅꯤꯀꯣ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯏꯃꯥꯁꯨ ꯈꯪꯂꯤꯕꯅꯤꯀꯣ ꯏꯃꯥ ꯑꯩ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯈꯥꯡꯕ ꯉꯝꯒꯅꯤꯌꯦ ꯑꯗꯨꯕꯨ ꯏꯐꯝꯗ ꯏꯆꯥꯗꯨꯗꯗꯤ ꯁꯤꯟꯅꯕꯤꯌꯨꯕ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯌꯦ ꯊꯥꯕꯂꯩ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯅ ꯃꯆꯥ ꯌꯥꯎꯏ ꯍꯥꯏꯕ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯗꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯥꯠ ꯃꯄꯥꯜꯗ ꯍꯨꯟꯗꯣꯛꯂꯨꯕꯅꯤ ꯊꯥꯕꯂꯩ ꯑꯗꯨꯛ ꯍꯛꯅ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯆꯦꯜꯂꯨꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ
ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯦꯜꯂꯨꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ꯫ ꯊꯥꯕꯜꯂꯩꯅ ꯊꯥꯕꯨꯝ 3 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯅ ꯌꯥꯗꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯊꯥꯕꯜꯂꯩ ꯏ ꯅꯧꯔꯤꯕ ꯑꯣꯏꯕꯒ ꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯥꯏ ꯑꯆꯧꯕ, ꯅꯆꯜꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯅꯦ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯣꯏꯕꯣ!" ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯕꯨꯡꯒ ꯃꯅꯝꯃꯒꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯥꯕꯜꯂꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯅ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛꯇꯨ ꯀꯨꯞꯅ ꯅꯩꯈꯥꯏꯗꯨꯅ ꯆꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯅꯥꯡꯗꯨ ꯒꯨꯠ ꯒꯨꯠ ꯂꯥꯎꯅ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ "ꯏꯁ, ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯃꯕꯨꯛꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯝꯅ ꯂꯩꯔꯝꯂꯕꯣꯏꯔꯦ, ꯊꯛꯆꯤꯜꯂꯨ, ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯅꯪꯅ ꯃꯃꯥ ꯁꯛꯅ ꯌꯣꯛꯇꯧꯔꯤꯕꯅꯣꯅꯦ? ꯅꯪꯕꯨ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃꯠꯇ ꯀꯤꯗ꯭ꯔꯕꯔꯣ?" "ꯏꯃꯥ, ꯑꯩꯁꯨ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯀꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯉꯝꯂꯣꯏꯌꯦ." ꯊꯥꯗꯣꯏꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯅ ꯃꯆꯥꯅ ꯂꯦꯞꯈ꯭ꯔꯕ ꯐꯤꯔꯦꯞ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯥꯗꯣꯏꯁꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯁꯛꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯤꯒꯤ ꯃꯅꯤꯜꯗꯤ ꯊꯨꯞꯄ ꯌꯥꯗꯕꯅ ꯊꯥꯗꯣꯏꯁꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯤꯕꯗꯨ ꯈꯨꯜ ꯂꯩꯀꯥꯏꯁꯨ ꯈꯔ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧ ꯈꯔꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯣꯃꯣꯟꯅ "ꯏꯆꯦ, ꯃꯥꯏ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤꯗꯣ ꯑꯉꯥꯡ ꯑꯃ ꯈꯨꯜꯂꯒ ꯌꯣꯛꯑꯦ ꯍꯥꯏꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ?" ꯊꯝꯕꯥꯜꯅ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯈꯪꯕꯨ ꯈꯪꯅꯤꯡꯉꯤꯅꯦ꯫ ꯑꯩꯗꯤ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅꯕꯨ ꯈꯜꯂꯤꯗ꯫ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯑꯗꯨꯗꯤ? ꯃꯥꯗꯤ ꯃꯤꯔꯣꯟꯕꯒꯤ ꯃꯃꯤ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯀꯔꯝꯅ ꯑꯉꯥꯡ ꯌꯥꯎꯗꯣꯏꯅꯣꯗ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯑꯉꯥꯡꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯕꯗꯤ ꯑꯣꯏꯔꯝꯂꯣꯏꯀꯣ? ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯅꯤꯗꯨ ꯊꯥꯗꯣꯏꯁꯅꯥꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯄ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯨ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯦꯝꯃ, ꯅꯪꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯤꯅꯦ ꯇꯧꯔꯤꯁꯦ, ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈꯤꯗ꯭ꯔꯦꯗ꯫ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯐꯖꯅ ꯉꯥꯡꯅꯗꯦ. ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯦ." ꯊꯥꯗꯣꯏꯁꯅꯥꯅ "ꯏꯃꯥ, ꯅꯧꯔꯤꯕ ꯏ ꯃꯇꯨꯝ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯗꯨꯅ ꯍꯨꯟꯗꯣꯛꯄꯗꯨꯗꯤꯅꯦ ꯑꯩ ꯈꯛ ꯉꯝꯂꯣꯏ. ꯑꯩꯅ ꯑꯄꯣꯛꯄ ꯃꯃꯥꯃꯛ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯒꯅꯤ. ꯑꯩ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯑꯩ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ." ꯊꯥꯗꯣꯏꯁꯅ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯅꯧꯔꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯨꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯕꯁꯨ ꯇꯨꯝꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅ ꯃꯁꯥꯗꯨ ꯄꯤꯁꯛ ꯄꯤꯛꯁꯤꯟꯗꯨꯅ ꯂꯩꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛꯁꯦ ꯆꯥꯛꯈꯣꯝ ꯑꯃꯠꯇꯗꯤ ꯆꯥꯎ ꯀꯩꯗꯧꯒꯦ?" "ꯏꯃꯥ, ꯑꯩ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯌꯥꯅꯨꯡꯁꯤꯗ ꯇꯥꯕ ꯉꯝꯂꯣꯏꯌꯦ. ꯑꯄꯤꯛꯄ ꯏ ꯃꯇꯨꯝ ꯑꯗꯨꯅ ꯃꯌꯥꯗ ꯃꯃꯥ ꯑꯩꯒꯤ ꯈꯣꯝꯂꯥꯡ ꯇꯥꯗ꯭ꯔꯕꯗ ꯃꯃꯥ ꯑꯩꯅ ꯆꯥ ꯊꯛ ꯇꯧꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯕꯅꯣ?" "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯉꯥꯡꯗꯨ ꯏꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯐꯝꯗ ꯌꯦꯡꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗꯦ. ꯑꯩꯅ ꯈꯟꯕꯗ ꯑꯉꯥꯡꯗꯣ ꯃꯤꯅ ꯈꯨꯟꯈ꯭ꯔꯕ ꯃꯥꯜꯂꯤ. ꯁꯦ, ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯤꯇ ꯆꯥꯎꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯅ ꯊꯥꯕꯜꯂꯩꯕꯨ ꯆꯥꯛꯇꯨ ꯆꯥꯅꯕ ꯊꯦꯝꯂꯝꯃꯤ꯫ ꯍꯤꯛ ꯀꯞꯂꯝꯕ ꯊꯥꯕꯜꯂꯩꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯗꯨ ꯍꯤꯡꯂꯝꯂꯅꯤ ꯈꯟꯖꯅ "ꯏꯃꯥ, ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯁꯦ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯔ ꯍꯥꯟꯅ ꯆꯥꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯍꯪꯂꯨꯁꯦ." ꯊꯥꯕꯜꯂꯩꯁꯨ ꯃꯃꯥꯅ ꯊꯦꯝꯕ ꯑꯗꯨꯗ ꯊꯥꯖꯗꯨꯅ
ꯆꯥꯛꯇꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯕꯨꯔꯨ ꯕꯨꯔꯨ ꯆꯥꯔꯝꯃꯤ ꯆꯥꯛꯇꯣ ꯕꯨꯔꯨ ꯕꯨꯔꯨ ꯆꯥꯕꯗꯨꯗ ꯍꯥꯔꯝꯃꯤ ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛꯇꯣ ꯇꯞꯅ ꯆꯥꯎ ꯀꯩꯗꯧꯒꯦ ꯏꯃꯥ ꯑꯩ ꯆꯥꯕ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯑꯗꯨꯅ ꯇꯞꯅ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯆꯥꯛꯇꯣ ꯕꯨꯔꯨ ꯕꯨꯔꯨ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯞꯅ ꯆꯥꯎ ꯍꯥꯏꯅ ꯑꯗꯨꯃꯛ ꯊꯦꯝꯂꯝꯃꯤ ꯊꯥꯕꯜꯂꯩ ꯆꯥꯛꯇꯣ ꯕꯨꯔꯨ ꯕꯨꯔꯨ ꯆꯥꯊꯣꯛꯂꯒ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯆꯥ ꯑꯗꯨꯕꯨ ꯍꯪꯂꯨꯁꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩ ꯃꯃꯥꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯇꯞꯅ ꯕꯦꯝꯃ ꯅꯪꯕ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯤꯅꯦ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯕꯣ ꯕꯦꯝꯃ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗꯦꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯊꯥꯕꯜꯂꯩꯕꯨ ꯊꯦꯡꯂꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ ꯊꯥꯕꯜꯂꯩ ꯎꯄꯥꯏ ꯂꯩꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯕ ꯅꯠꯇ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯍꯤꯞꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯗꯣꯏꯁꯅ ꯑꯉꯥꯡ ꯃꯆꯥꯗꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯁꯅ ꯏꯉꯛꯉꯛꯅ ꯃꯥ ꯀꯩꯅꯣ ꯀꯩꯊꯦꯜ ꯆꯠꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯂꯛꯂꯤꯁꯤꯅ ꯕꯦꯝꯃ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯐꯠꯅꯗꯦ ꯏꯆꯥꯅ ꯅꯧꯔꯤꯕ ꯏꯁꯨ ꯑꯗꯨꯕꯨ ꯌꯣꯛꯄꯁꯤ ꯎꯔꯒ ꯏꯆꯥꯒꯤ ꯃꯔꯝꯗꯅꯦ ꯐꯠꯇꯅ ꯋꯥꯔꯤꯅꯩ ꯑꯗꯨ ꯑꯣꯏꯔꯦ ꯏꯃꯥꯅ ꯑꯗꯨꯛ ꯁꯥꯎꯅ ꯍꯜꯂꯛꯂꯤꯗꯣ ꯃꯣꯏꯅꯅꯦ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ ꯇꯥꯕꯤꯗꯧꯕ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯕꯦꯝꯃ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤꯅꯕꯨ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯊꯥꯡꯐꯝ ꯂꯩꯔꯛꯂꯣꯏ ꯀꯥꯟꯅꯗꯦ ꯏꯃꯥ ꯏꯆꯥ ꯈꯨꯜꯍꯣꯡꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤꯕ ꯌꯥꯗꯦ ꯌꯥꯗꯦ ꯑꯊꯨꯕꯗ ꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯨ ꯈꯨꯜ ꯍꯣꯡꯅꯕ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯊꯥꯗꯣꯏꯁꯅꯥꯗꯤ ꯈꯨꯜ ꯍꯣꯡꯕ ꯍꯥꯏꯗꯨ ꯄꯥꯝꯗꯤ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯦꯟ ꯆꯣꯡꯂꯤꯕ ꯑꯗꯨꯗ ꯑꯊꯤꯡꯕꯗꯤ ꯄꯤꯔꯝꯗꯦ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯆꯥꯅꯨꯄꯥꯗꯨ ꯀꯅꯥ ꯀꯅꯥꯒꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯂꯨꯁꯦ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯋꯥꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯥꯕꯜꯂꯩꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯉꯥꯛꯇꯨꯅ ꯑꯩꯕꯨ ꯀꯔꯤꯅꯣꯒꯤ ꯑꯉꯥꯡꯗꯣ ꯃꯤꯅ ꯈꯨꯟꯈ꯭ꯔꯦ ꯍꯥꯏꯖꯔꯨꯕꯅꯣ ꯍꯧꯖꯤꯛꯄꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯊꯤꯔꯨꯁꯦ ꯍꯥꯏꯕꯁꯤꯅ ꯀꯣꯛꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯗꯨ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯏꯃꯨꯡꯗꯅ ꯊꯥꯕꯜꯂꯩꯗꯨꯁꯨ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥꯒ ꯃꯃꯥꯒꯗꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯈꯨꯜ ꯍꯣꯡꯈꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯁꯣꯝꯗ ꯇꯣꯂꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯃꯦꯅ ꯂꯨꯍꯣꯡꯂꯨꯕ ꯅꯨꯄꯤꯗꯨ ꯊꯥ 9 ꯁꯨꯔ ꯐꯥꯎꯕꯗ ꯑꯉꯥꯡ ꯌꯥꯎꯔꯝꯗꯦ ꯑꯗꯨꯅ ꯇꯣꯂꯦꯟ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯃꯃꯧꯒꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯀꯥꯟꯅꯒꯅꯤ ꯊꯥꯖꯗꯦꯕꯨ ꯇꯣꯂꯦꯟꯅ ꯃꯃꯥ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯨ ꯏꯃꯤꯠꯇ ꯏꯁꯨ ꯑꯃꯇꯪ ꯎꯔꯕꯗꯤ ꯋꯥꯈꯜꯁꯦ ꯏꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯀꯥꯟꯅꯗꯦ ꯑꯩ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯑꯋꯥꯡꯊꯪꯕꯒꯤ ꯁꯈꯤꯒ ꯍꯧꯔꯒ ꯃꯥꯏꯕ ꯊꯣꯏꯕꯒꯤꯗ ꯆꯠꯂꯨꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯗꯨ ꯃꯥꯏꯕ ꯊꯣꯏꯕꯒꯤꯗ ꯆꯠꯂꯨꯔꯝꯃꯤ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯎ ꯃꯣꯔꯣꯛ 5 ꯂꯥꯏꯗ ꯀꯜꯂꯛꯄ ꯑꯗꯨ ꯆꯥꯔꯕꯗꯤ ꯃꯆꯥ ꯌꯥꯎꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯒꯤ ꯃꯃꯧꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯎ ꯃꯣꯔꯣꯛ 5ꯗꯨꯗ ꯌꯦꯡꯗꯨꯅ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯝꯃꯤ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯅ ꯕꯦꯝꯃ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯁꯤꯕꯨ ꯆꯥꯔꯕꯗꯤ ꯅꯆꯥꯗꯥꯔ ꯐꯪꯂꯗꯕꯅꯤ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯑꯗꯨꯅ ꯏꯃꯥ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯥꯗꯣꯏꯔꯣ ꯍꯣꯏꯅꯦ ꯂꯣꯏꯅ ꯆꯥꯁꯤꯜꯂꯣ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯒꯤ ꯃꯃꯧꯗꯨ ꯎꯄꯥꯏ ꯂꯩꯇ ꯎ ꯃꯣꯔꯣꯛ 5ꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃ ꯆꯥꯕ ꯍꯧꯔꯝꯃꯤ ꯇꯣꯂꯦꯟꯒꯤ ꯃꯃꯧꯗꯨ ꯎ ꯃꯣꯔꯣꯛꯇꯨ ꯆꯥꯕꯗꯨꯗ ꯁꯥꯕꯅ ꯍꯨꯍꯥ ꯀꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯗꯨ ꯃꯃꯧꯅ ꯁꯥꯕꯅ ꯍꯨꯍꯥ ꯀꯥꯝꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ ꯃꯁꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯕꯦꯝꯃ ꯁꯥꯔꯁꯨ ꯈꯪꯖꯤꯜꯂꯨ ꯁꯤ ꯑꯇꯩ ꯂꯩꯔꯤꯕ ꯃꯔꯤꯁꯤꯁꯨ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨ ꯑꯁꯤ ꯂꯣꯏꯅ ꯆꯥꯔꯕꯗꯤ ꯅꯃꯤꯠꯇ ꯅꯆꯥ ꯁꯣꯏꯗꯅ ꯎꯔꯗꯕꯅꯤ
Manemgi wadu tabada tolengi mamausu mamitta macha uba pambanina 𝗬𝗏 ꯑꯁꯥꯕꯗꯨ ꯃꯃꯤꯠꯇ ꯏꯔꯥꯆꯦꯅ ꯑꯁꯥꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯃꯣꯔꯣꯛ ꯃꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯃꯨꯛ ꯒꯔꯧ ꯒꯔꯧ ꯁꯥꯏꯖꯤꯜꯂꯝꯃꯤ꯫ ꯍꯨꯍꯥ ꯀꯥꯝꯂꯒ ꯑꯃꯨꯛ ꯑꯁꯥꯕꯗꯨ ꯈꯪꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯅ ꯎꯃꯣꯔꯣꯛ ꯃꯉꯥꯗꯨꯗ ꯃꯔꯤꯗꯤ ꯆꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯎꯃꯣꯔꯣꯛ ꯑꯁꯥꯕ ꯃꯔꯤꯗꯨ ꯂꯦꯞꯇꯅ ꯆꯥꯁꯤꯟꯕ ꯑꯗꯨꯗ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯕꯨꯛ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯔꯥꯆꯦꯟꯗꯨꯅ ꯃꯥ ꯑꯩ ꯄꯨꯛꯁꯦ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯏꯕꯦꯝꯃ ꯑꯁꯤ ꯑꯃꯇꯒ ꯆꯥꯁꯤꯜꯂꯨ, ꯑꯁꯤꯅ ꯂꯣꯏꯔꯦ꯫ ꯑꯁꯤ ꯆꯥꯔꯗꯤ ꯅꯃꯤꯠꯇ ꯅꯆꯥ ꯁꯣꯏꯗꯅ ꯎꯔꯗꯕꯅꯦ꯫ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯕꯨꯛ ꯆꯥꯛꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯎꯃꯣꯔꯣꯛꯇꯨ ꯆꯥꯗꯧꯒꯤ ꯂꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯈꯨꯠꯇꯨ ꯈꯥꯝꯂꯒ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯥꯏꯕꯅ ꯍꯥꯏꯔꯦꯗꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯎꯃꯣꯔꯣꯛ ꯑꯁꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯥꯁꯤꯜꯂꯗꯤ ꯏꯆꯥ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯕꯨꯛꯁꯦ ꯆꯥꯛꯇꯅ ꯁꯤꯕ ꯇꯥꯔꯦ꯫ ꯅꯪꯁꯨ ꯃꯥꯏꯕꯅ ꯍꯥꯏꯔꯦꯗꯅ ꯍꯦꯛꯇ ꯊꯥꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯒꯤ ꯎꯃꯣꯔꯣꯛꯇꯨ ꯂꯧꯔꯒ ꯄꯨꯈꯝ ꯃꯆꯥꯗꯨ ꯊꯥꯗꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯈꯨꯠꯅ ꯃꯕꯨꯛ ꯑꯆꯥꯛꯄꯗꯨ ꯄꯥꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯔꯤ ꯏꯕꯨꯡꯉꯣ, ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯍꯥꯏꯕ ꯋꯥꯗ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯇꯧꯅꯨꯅꯦ꯫ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯣꯏꯒꯤ ꯐꯅꯕꯅꯤꯅꯦ꯫ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯑꯗꯨꯅ ꯃꯣꯏꯇꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯑꯃ ꯂꯦꯝꯂꯤꯁꯤꯁꯨ ꯑꯗꯨꯝ ꯆꯥꯕ ꯉꯝꯅꯤ꯫ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅ ꯏꯃꯥ ꯐꯥꯎꯕ ꯉꯥꯡꯅꯕ ꯋꯥꯔꯤꯉꯩꯁꯤꯗ ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ? ꯑꯁꯤ ꯆꯥꯔꯒ ꯍꯦꯛꯇ ꯀꯅꯥꯅ ꯏꯆꯥ ꯐꯪꯅꯤ ꯍꯥꯏꯅꯣ? ꯑꯣꯏꯗ ꯄꯥꯗꯕ ꯅꯕꯨꯛꯇꯣ ꯈꯥꯡꯕ ꯉꯝꯗ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯂꯤꯕꯗꯣ ꯑꯗꯨ ꯐꯅꯕ ꯍꯥꯟꯅ ꯍꯣꯠꯅꯁꯤ꯫ ꯂꯥꯛꯎ ꯀꯥꯗ ꯄꯣꯊꯥꯔꯨ ꯂꯥꯎ, ꯑꯩ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯈꯔ ꯍꯦꯛꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯇꯥꯏꯅꯕ ꯉꯝꯗ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯏꯅ ꯅꯤꯟꯗꯥ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯤ ꯂꯥꯛꯇꯅ ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯃꯨꯡ ꯌꯧꯔꯛꯄꯗ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯣꯏꯇꯥ, ꯃꯣꯔꯣꯛꯇꯨ ꯆꯥꯗ꯭ꯔꯗꯤ ꯏꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯏꯃꯥꯒ ꯄꯥꯕꯨꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯣꯏꯗ꯭ꯔꯣ? ꯍꯦꯔ ꯅꯨꯄꯤ, ꯃꯥꯏꯕꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯑꯩꯅ ꯐꯅꯕ ꯍꯥꯏꯒꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯐꯃꯨꯡꯁꯤꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯝꯃꯨ, ꯑꯩ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯈꯔ ꯍꯦꯛꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯄꯥꯗ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯗꯨ ꯑꯄꯤꯛꯄ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯉꯥꯎꯗꯨꯅ ꯂꯝꯖꯥꯎ ꯇꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯨ ꯐꯥꯅ ꯄꯨꯟꯅ ꯇꯧꯕꯗ ꯊꯕꯛ ꯑꯃ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥꯒ ꯃꯃꯥꯒꯗꯨ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯍꯣꯡꯗꯨꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗꯕ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯃꯌꯥꯝꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯇꯥꯗꯕ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯅ ꯕꯦꯝꯃ, ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕꯗꯣ ꯇꯥꯗꯕꯗꯒꯤ ꯋꯥꯈꯜꯁꯤ ꯈꯔ ꯅꯦ ꯇꯥꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯕꯦꯝꯃ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥ ꯂꯥꯛꯂꯦ, ꯀꯞꯂꯅꯨ, ꯏꯃꯥ ꯂꯥꯛꯂꯦ, ꯏꯃꯥ ꯂꯥꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯃꯆꯥꯅꯨꯄꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕ ꯑꯗꯨ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯗꯨ ꯃꯆꯥꯅꯨꯄꯥꯗ ꯇꯥꯏꯅꯕꯗꯤ ꯉꯝꯗ ꯃꯃꯧ ꯅꯨꯄꯤꯗ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯇꯥꯏꯅꯕ ꯑꯁꯨꯝ ꯍꯧꯔꯛꯄꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯅ ꯀꯟꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯗꯣ ꯍꯟꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯏꯇꯨꯛ ꯇꯨꯛꯊꯅ ꯇꯞꯅ ꯃꯣꯏꯇꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯀꯩꯅꯣ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯁꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯃꯥꯅ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯁꯦ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯅ ꯍꯥꯟꯕ ꯀꯩ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯋꯥꯔꯤ ꯁꯥꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯗꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯌꯥꯟꯗꯨꯅ ꯊꯣꯛꯈꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯍꯣꯏꯗ ꯋꯥ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯅ ꯈꯪꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯈꯣꯏ ꯇꯥꯅ ꯋꯥ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯏꯃꯥꯅ ꯑꯩꯕꯨ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯌꯥꯝꯅ ꯇꯝꯕꯤ ꯑꯣꯏꯅ ꯂꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯐꯔꯤꯁꯦ, ꯏꯃꯥ ꯄꯥꯕꯅꯁꯨ ꯂꯥꯟꯅ ꯂꯧꯗꯅꯕ ꯑꯩꯅ ꯀꯣꯏꯅꯅ ꯋꯥ ꯍꯧꯗꯣꯛꯂꯒꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯋꯥꯗꯤ ꯍꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ, ꯃꯣꯏꯇꯥ, ꯋꯥꯗꯨ ꯇꯞꯅ ꯁꯥꯟꯅꯕꯤꯔꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯁꯦ ꯈꯨꯗꯩꯁꯦ, ꯑꯩ ꯃꯈꯣꯏ ꯇꯥꯅ ꯈꯣꯡ ꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯕꯅꯤ꯫ ꯃꯗꯨ ꯊꯥꯡꯊꯔꯒ ꯈꯨꯗꯦꯡꯗ ꯍꯩꯗꯣꯛꯂꯝꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯒꯤ ꯈꯨꯗꯩꯗꯨ ꯂꯧꯗꯨꯅ ꯃꯐꯤ ꯍꯣꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯈꯨꯗꯩ ꯄꯤꯔꯝꯂꯒ ꯃꯄꯥꯜꯗ ꯁꯪꯒꯣꯏꯗ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯕ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯕꯂꯩꯗꯨ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯃꯆꯥ ꯎꯕ꯭ꯔꯥ ꯃꯆꯥ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯄꯥꯈꯪ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, ꯗꯥꯗꯥ, ꯗꯥꯗꯥ, ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯈꯪꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣꯅꯦ? ꯈꯪꯗꯦ, ꯑꯥꯗꯁꯨ ꯊꯣꯛ, ꯍꯩꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪꯗꯨ ꯑꯉꯥꯎꯕꯤ ꯊꯥꯕꯂꯩꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯄꯥꯈꯪ ꯑꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯇꯨꯝꯊꯣꯛꯇꯨꯅ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ, ꯏꯆꯥꯗꯣ ꯈꯪꯂꯗꯤ ꯇꯥꯛꯄꯤꯔꯝꯕ ꯌꯥꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯂꯝꯕꯤꯒꯤ ꯃꯆꯤ ꯑꯃꯗ ꯑꯄꯤꯛꯄ ꯃꯆꯥꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯥꯕꯂꯩꯒꯤ ꯃꯃꯥꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯐꯝꯂꯒ ꯀꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯒꯤ ꯃꯃꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯕꯦꯝꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯀꯞꯂꯝꯂꯤꯕꯁꯤꯕꯣ? ꯊꯥꯕꯂꯩ ꯃꯃꯥꯅ ꯑꯗꯨꯝꯅ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯗꯨꯅ ꯃꯁꯥꯗ ꯁꯣꯛꯂꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯈꯔ ꯍꯟꯗꯣꯛꯂꯒ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯕꯦꯝꯃꯥ, ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ꯫ ꯂꯥꯛꯑꯣ, ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯇꯜꯂꯤ, ꯑꯩ ꯆꯠꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯃꯃꯥꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯕꯂꯩꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯨꯗ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯕꯦꯝꯃꯥ, ꯅꯪꯅ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ, ꯏꯃꯥꯅ ꯂꯣꯏꯅ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯅꯣꯏꯗ ꯑꯩꯒꯤ ꯏꯆꯥ ꯂꯩꯍꯧꯕ꯭ꯔꯥ? ꯃꯥ ꯂꯩꯔꯗꯤ ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ꯫ ꯊꯥꯕꯂꯩꯒꯤ ꯃꯃꯥ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯗꯨꯅ, ꯂꯩꯍꯧꯏ, ꯏꯁꯨꯗꯣ꯫ ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯗꯨꯏꯗꯤ ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯠꯄ ꯍꯧꯕꯗꯨꯗ ꯇꯍꯥ ꯇꯍꯥ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥ ꯃꯃꯥ ꯃꯆꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯟꯗꯣꯟ ꯍꯣꯏꯗ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯁꯤꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯃꯧ ꯅꯍꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯅ ꯇꯞꯅ, ꯕꯦꯝꯃꯥ, ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯤ꯫ ꯑꯉꯥꯡꯁꯤ ꯌꯥꯎꯕꯗ ꯃꯃꯥꯗꯨ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯃꯅꯥꯎꯒ ꯑꯩꯒꯅꯤ ꯌꯣꯛꯄꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯏꯟꯗꯣꯟꯒꯤ ꯏꯆꯜ ꯏꯕꯦꯝꯃꯒꯗ ꯂꯩꯔꯒ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯏꯉꯛ ꯉꯛꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯊꯥꯗꯣꯏꯁꯅꯥ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡ ꯌꯣꯛꯄꯗꯨ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤ ꯈꯔꯅ ꯐꯅ ꯑꯗꯨꯃꯛ ꯍꯥꯏꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯝꯕꯅꯗꯤ ꯐꯠꯇꯅ ꯂꯥꯟꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯅ ꯃꯃꯤꯠꯇ ꯃꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯑꯗꯨꯗ ꯃꯃꯧꯗꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯅꯁꯨ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯈꯔ ꯍꯔꯥꯎꯕꯗꯒꯤ ꯃꯆꯥꯒ ꯃꯃꯧꯒꯗꯨ ꯂꯥꯏꯐꯝꯂꯦꯟ ꯀꯌꯥ ꯈꯣꯏꯔꯝꯕꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯅꯕ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯒ ꯃꯃꯧꯒꯁꯨ ꯃꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯅ, ꯐꯔꯦ, ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ, ꯂꯩꯕꯥꯛ ꯄꯣꯛꯄꯅꯤ, ꯅꯣꯡꯃꯁꯨ ꯄꯥꯜꯂꯤ,
ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯗꯁꯨ ꯊꯧꯅꯤꯁꯤ ꯑꯗꯨꯒ ꯈꯨꯜ ꯀꯣꯟꯕ ꯂꯥꯏꯅꯤꯡꯊꯧꯁꯨ ꯅꯇꯩ ꯅꯅꯥꯎ ꯑꯃꯨꯛꯇ ꯊꯧꯅꯤꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯃꯆꯥ ꯃꯃꯧꯅ ꯌꯥꯔꯕꯗ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤꯁꯨ ꯍꯔꯥꯎꯅ ꯂꯥꯏꯗ ꯀꯠꯅꯕ ꯄꯣꯂꯪ ꯆꯣꯏꯔꯪ ꯂꯥꯡꯁꯤꯟꯕ ꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧꯒꯗꯨ ꯈꯨꯜ ꯀꯣꯟꯕ ꯂꯥꯏꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯕꯅꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯊꯥꯕꯜꯂꯩꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯝꯕꯤ ꯑꯆꯠ ꯑꯋ ꯈꯨꯗꯤꯡꯗ ꯃꯆꯥ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕꯗꯨ ꯎꯕꯗ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯏꯉꯛ ꯉꯛꯅ ꯃꯣꯏꯇꯥ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯧ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯥꯕꯜꯂꯩꯗ ꯅꯤꯡꯉꯝꯗ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯑꯗꯨ ꯃꯤꯔꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯁꯣꯝꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯀꯥꯐꯩ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯣꯝꯅ ꯊꯥꯗꯣꯏꯁꯅꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯨꯝꯍꯩꯗ ꯃꯁꯥ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯃꯆꯥꯒꯤ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ